ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯥꯖꯒꯤ ꯃꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯂꯨꯗꯨ ꯏꯃꯨꯡꯒ ꯆꯪꯂꯕꯒꯤ ꯇꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯗꯂꯨꯅ ꯇꯐꯤꯡ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯤꯌꯥꯏꯅꯨꯅ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯖꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯂꯨꯅ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯂꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯗꯂꯨꯗꯣ ꯃꯍꯥꯛꯅ ꯈꯪꯖ ꯍꯩꯖꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗꯣ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯄꯣꯅꯥꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯗꯂꯨꯗꯣ ꯑꯃꯥꯏꯕ ꯄꯣꯅꯥꯕꯒꯤ ꯁꯨꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯄꯣꯅꯥꯕꯕꯨ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯣꯅꯥꯕꯒꯤ ꯂꯣꯏꯅꯕꯤ ꯑꯗꯣ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯂꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯣꯅꯥꯕꯕꯨ ꯂꯩꯕꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯅ ꯂꯩꯌꯦ ꯀꯧꯊꯣꯔꯛꯀꯦ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯟꯗꯨꯅ ꯐꯝꯍꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯄꯣꯅꯥꯕꯗꯣ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯣꯅꯥꯕꯒꯤ ꯂꯣꯏꯅꯕꯤꯁꯨ ꯏꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ? ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯨꯒꯤꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯗꯂꯨꯗꯣ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯥꯟꯅꯩ꯫ ꯃꯗꯨꯗ ꯗꯂꯨꯅ ꯑꯣꯖꯥ ꯑꯩꯗꯤ ꯉꯔꯥꯡ ꯂꯥꯛꯆꯔꯝꯗꯦ, ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯑꯣ ꯑꯗꯨꯗꯤ ꯉꯔꯥꯡ ꯂꯥꯛꯂꯝꯕꯁꯤꯡ ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦꯀꯣ? ꯑꯧ ꯑꯣꯖꯥ, ꯑꯩꯕꯨ ꯋꯥꯐꯝꯁꯤꯕꯨ ꯚꯥꯞ ꯃꯦꯜ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯦ꯫ ꯍꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯝ ꯆꯤꯡꯅꯗꯅ ꯍꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗ ꯄꯣꯅꯥꯕꯒꯤ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯣꯅꯥꯕꯗꯣ ꯅꯤꯡꯊꯤꯅ ꯐꯝꯃꯦꯟꯒꯤ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯤ꯫ ꯑꯗꯨꯒ ꯃꯣꯔꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯗꯂꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯕ? ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯅꯪꯁꯤ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯄ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯕꯗꯧꯅꯁꯨ ꯇꯧꯏꯅꯦꯍꯦ꯫ ꯀꯩꯗꯧꯕ ꯍꯥꯏꯌꯨ꯫ ꯑꯣꯖꯥ ꯑꯆꯨꯝꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤꯗꯤ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯏ꯫ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯣꯏꯕ ꯇꯝꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ꯫ ꯆꯥꯛꯁꯪꯗꯅ ꯃꯔꯣꯜ ꯑꯃ ꯃꯃꯤ ꯑꯃ ꯏꯇꯥ ꯇꯥꯏ꯫ ꯊꯣꯏꯗꯣꯛꯅ ꯌꯦꯡꯁꯤꯜꯂꯨꯔꯕꯁꯨ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯅ ꯌꯦꯡꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯗꯂꯨꯒꯤ ꯈꯨꯕꯥꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯌꯨꯝꯁꯤꯕꯣ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯔ ꯌꯦꯠꯂꯦꯅꯦꯍꯦ꯫ ꯃꯗꯨ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯗ꯭ꯔꯕꯗꯤ ꯐꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯠꯍꯩꯗ꯭ꯔꯕ ꯇꯥꯍꯩꯗ꯭ꯔꯕ ꯂꯥꯏ ꯐꯠꯇꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯂꯒ ꯇꯥꯟꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯀꯝꯗꯧꯁꯤꯒꯦ? ꯑꯣꯖꯥ, ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯕꯗꯤ? ꯍꯣꯏꯅꯦ ꯑꯗꯨꯗꯨꯅꯤꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯔꯣꯜꯂꯤꯕ꯭ꯔꯥꯅꯦ? ꯑꯧ ꯑꯣꯖꯥ, ꯃꯤꯔꯣꯜꯂꯤꯕꯅꯤ꯫ ꯊꯥ 2 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯥꯏꯈꯣ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯒ ꯌꯥꯅꯗꯕ ꯃꯤꯑꯣꯏꯒ ꯂꯩꯕ꯭ꯔꯥꯅꯦ? ꯑꯣꯖꯥ, ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯑꯉꯥꯡꯉꯩꯗꯨꯕꯨ ꯑꯣꯏꯕ, ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯇꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯅ ꯀꯩꯗꯧꯉꯩ ꯇꯧꯁꯤ ꯍꯥꯏꯕ? ꯑꯣꯖꯥ, ꯑꯩꯒꯤꯗꯤ ꯉꯁꯤ ꯍꯦꯛꯇ ꯇꯧꯖꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯔ ꯈꯨꯌꯧꯅꯔꯒꯅꯤ꯫ ꯑꯇꯣꯞꯄ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯀꯗꯕꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯐꯠꯇꯦ꯫ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤ ꯃꯁꯤꯗ ꯍꯦꯛꯇꯃꯛ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ, ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ꯫ ꯑꯗꯨ ꯑꯣꯖꯥ, ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯉꯁꯤꯁꯦꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯉꯔꯥꯡꯗꯣ ꯑꯩꯅ ꯂꯥꯏ ꯌꯦꯡꯂꯨꯕ ꯑꯅꯥꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯝꯂꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯔꯥꯡꯗꯣ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯩꯇꯕꯗꯒꯤ ꯇꯧꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯒꯤꯠ ꯍꯦꯛꯇ ꯅꯝꯂꯤꯕꯅꯤꯅꯦ꯫
ꯑꯗꯨꯗ ꯑꯩꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯔ ꯂꯧꯅꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯔ ꯁꯠꯂꯒ ꯍꯥꯠꯄꯅꯤ ꯅꯈꯣꯏꯅ ꯁꯦꯟꯅꯕ ꯋꯥꯠꯄꯗꯒꯤ ꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯗꯦꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯗꯨꯒ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯅꯦ ꯍꯥꯏꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤꯕꯅꯤ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ ꯑꯣ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯃꯨꯛ ꯆꯠꯇꯣꯏꯁꯤꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯅꯅꯣ ꯀꯔꯤꯅꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯔꯤꯕ ꯑꯃꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯦ ꯍꯥꯏꯔꯒ ꯑꯩꯅꯁꯨ ꯑꯉꯝꯕ ꯈꯔ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯉꯣꯟda ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯒ ꯏꯃꯥꯟ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦ ꯑꯁꯦꯡꯕ ꯑꯃꯗꯨꯗꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯂꯥꯏꯗꯨ ꯈꯣꯏꯔꯝꯂꯁꯤ ꯅꯨꯃꯤꯗꯥꯡꯗꯒ ꯈꯣꯏꯔꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯨꯃꯤꯗꯥꯡꯗꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯈꯣꯏꯔꯝꯁꯤ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯤ ꯀꯝꯗꯧꯕ ꯑꯩꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯏꯍꯜꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯕꯣꯏꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯐꯣꯟꯗ ꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯁꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯍꯥꯏꯔꯛꯄ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯗꯂꯨꯅ ꯃꯍꯥꯛꯀꯤ ꯐꯣꯜꯗ ꯅꯣꯠ ꯇꯧꯁꯤꯟꯗꯨꯅ ꯏꯁꯜꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯣꯅꯥꯕ ꯑꯃꯗꯤ ꯗꯂꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯗꯂꯨꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯌꯨꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯏ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯂꯨꯗꯣ ꯏꯃꯨꯡꯂꯣꯝꯗ ꯍꯤꯌꯥꯏꯅꯨꯕꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ मधु उबद दलुदो यमना पाखना चेंसेली अदुगा हियाइनुदा करी तोरबगे हाइदुना हंगी मतम अदुदा हियाइनुना महाकी पुगसे यामना नाइ करिगुम्बा अमना सेगाइदुना सिंखाइदुना थोलकपगुम तोबी आई नाबना लोइरे हाइदुना यामना कन्ना कपली अदुमा तोरकपदुदा दलुदो तोफम खंगदी आमाइबा अदुनागा हाइरक वाफम मदुगा महाक तोफम खंगदुना आमाइबा अदुगी मनाक्ता चत्तुना आमाइबदा कौरुसिरा हाइदुना खली मसीदगी दलुना अमाइबा अमा ngасai mahangna yengluba adugi mahangna lorukkiba mobile number aduda phone toksinuna अमाइबा दो हौजिक लापिबा यागद्रा करिनुमा तौरे अनाबदो हाइदुना पावदो पीख्री मतम अदुदा अमाइबा पोनाबना कयाम कन्ना ngamdabano आइदि थबक चटनबगी दमक्ता थोरकले हाइरी अदुबु दलुना यामना कन्ना हाइजबदगी अमाइबा पोनाबना फरे फरे अदु वरबदि आई ngahak यौसललगे हाइरकलगा फोन अदु थमख्री सोमदना हियाइनुदो मसादो अमुक तुइबा वाबना तप तारे हुमांगना पी कांगदुना फमुंग मथक अदुता थरो ओंदुना खांगली मसिदगिदि तोफम खंजब दलुना हियाइनुबु हुमाइ हुमदुना हौजिक अमाइबा लाक्लगनी वाबदो खर खांगो हाइदुना थेंबिरी अदुमा तौरिने तंसा हाइबदि नुंथिल वयरमदाइगी पुंग 13 खर हेलकपा अदवाइदा अमाइबा पोनाबदो साइकिल हम्बर अमा दलुगी सुमांगदा थौजिलकपगी मखोल अदु ताइ खोंजल अदु ताबदा दलु यामना हराउना पालोमदा सेंथुरई अदुगा अमाइबा पोनाबा पु तराम ओकली मतम अदुदा अमाइबा पोनाबना आइदी नंगी युमसे थीबदा असोनोमदा चलुरे अदुना कुइखिबनी हाइदुना पाव तमली मसिदगिदि दलुना ओजा अदु हौजिक अनाबदो अमुक्ता येंगरबा तौसी असोमदा यामना पाखना हाइबदगिदि पोनाबासु परप्रप चंगसिलदुना हियानुना ओइरिबा फिबमदो येंगसिलरी मतम अदुदा पोनाबना करिनु सिरी ओथोक नसु मपांगल कल्लबा फत्रबा अमा हापसिलमिदा फै खंगनिदना नंग असोमना मतोमता मुरुम सोनबदुता दलुना ओजा करी तौबिरबगे ngasi su yengba फत्ति हाइगदोरिब्रो अदुगे मत नति चलो इसिंग खुजाया सेंबम तंग पुथोरौक चलो असोमना हाइबदुदा दलुतो चखुम लोमदा परप्रप चेंसिनखी मतम अदुदा पोनाबना हियाइनुदा इबेमा नंगोंदा हौजिक नुंगाइत्रिबसिबु करिनो अदुमना हंगबदुदा हियाइनुना आइगी पुक्से यामन्नाइ करिगुम्बा मसे खाइरगा थोकपगुम तौवी हाइदुना पावदो तमलरी वाफम अदु ताबदा पोनाबना ओ करिसु खलनु आई लाक्लेदना हौजिकती आसे आई लेवा सोनबिगे को असुमना हाइरगा आमाइबा पोनाबना लेवा मंत्र खरा सुरदुना हियाइनुगी मराइबक्ता कामचबिरी अदुमा तौबदगिदि हियाइनु नाबा येकपा तौरमबसिंगदो खरा मखैदि फबगुम तौरी अदुबु पुंफा फाबा हाइबदोदि ओइदे मसिदगी आमाइबा पोनाबगी मनाक्ता दलुतो परप्रप चंगसिलक्तुना इसिंग असेंबा खुजाइ अदुमा पिसली
ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯀꯗꯥꯏ ꯑꯁꯨꯝꯅ ꯂꯧꯁꯤꯜꯂꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔꯁꯨ ꯁꯣꯟꯗꯨꯅ ꯁꯨ ꯑꯍꯨꯝꯂꯛ ꯀꯥꯝꯅꯔꯤ ꯑꯁꯨꯝꯅ ꯀꯥꯝꯂꯕꯒꯤ ꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯗ ꯏꯁꯤꯡ ꯑꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯊꯛꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯅ ꯏꯁꯤꯡ ꯑꯗꯣ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯃꯤ ꯑꯩ ꯊꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯏꯁꯤꯡ ꯑꯁꯦ ꯊꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯐꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯄꯣꯅꯥꯕꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯗꯂꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯃꯔꯝꯗꯤ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯊꯤ ꯑꯄꯨꯝꯕ ꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯊꯛꯎ ꯌꯥꯗ꯭ꯔꯤꯕꯗꯣ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯍꯤꯌꯥꯏꯅꯨꯗ ꯏꯁꯤꯡ ꯑꯗꯣ ꯊꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯤꯌꯥꯏꯅꯨꯅ ꯏꯁꯤꯡ ꯑꯗꯣ ꯍꯣꯏ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯌꯧꯝ ꯑꯃꯇꯪ ꯊꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯌꯧꯝ ꯑꯃ ꯍꯦꯛ ꯊꯛꯈꯤꯕꯒ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯂꯩꯃꯥꯏꯗ ꯍꯥꯏꯕꯗꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯍꯩꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯗꯂꯨꯗꯤ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯑꯃꯥꯏꯕ ꯄꯣꯅꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯣꯅꯥꯕꯅ ꯍꯥꯏ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯉꯁꯤ ꯑꯁꯤꯇꯪꯗꯤ ꯅꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯣ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯅ ꯁꯣꯜꯂꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯈꯔ ꯍꯦꯛ ꯄꯤꯊꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯅꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯨ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯅ ꯋꯥꯔꯤꯕꯁꯤ ꯀꯣꯛꯍꯟꯕꯤꯔꯒꯦꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯂꯥꯛꯂꯒꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯂꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯋꯥꯃꯟꯁꯤ ꯈꯔ ꯄꯥꯏꯕꯤꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯟꯈꯔ ꯄꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯅꯥꯕꯅ ꯁꯦꯟ ꯑꯗꯣ ꯂꯣꯏꯅ ꯂꯧꯗ꯭ꯔꯤ ꯈꯔ ꯇꯃꯛ ꯂꯧꯔꯒ ꯊꯝꯖꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯄꯣꯅꯥꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯛꯂꯒꯦ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯊꯅꯝꯂꯨ ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯒꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯄꯣꯅꯥꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯆꯠꯈꯤꯕꯗꯨꯗ ꯗꯂꯨꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯤꯌꯥꯏꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯄꯣꯅꯥꯕꯗꯣ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯉꯔꯥꯡ ꯃꯉꯣꯟꯗ ꯃꯥꯅ ꯂꯥꯌꯦꯡꯕ ꯃꯤ ꯑꯃ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯑꯗꯣ ꯃꯉꯣꯟꯗ ꯇꯥꯏꯅꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯈꯔ ꯃꯈꯩꯗꯤ ꯁꯥꯎꯅꯩ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯀꯅꯥꯝꯇꯅ ꯀꯧꯔꯨꯕ ꯂꯩꯇꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯅꯤꯡꯕꯗꯣ ꯋꯥꯈꯜꯗ ꯈꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯑꯍꯜ ꯃꯤꯑꯣꯏ ꯑꯃ ꯊꯣꯔꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯄꯤꯔꯤ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯄꯣꯠꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯅꯥꯕꯅ ꯍꯣꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯔꯕꯨꯗꯤ ꯋꯥꯔꯧꯅꯔꯝꯂꯒꯅꯤ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕ ꯑꯃꯨꯛꯇꯪ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯗꯨ ꯀꯣꯏꯍꯟꯁꯤ ꯍꯥꯏꯕꯗꯨ ꯌꯥꯖꯔꯝꯂꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯒꯗꯕꯅꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯀꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯗꯨ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯊꯥꯖꯕꯤꯔꯗꯕꯒꯤ ꯗꯣꯛꯇꯔꯗ ꯑꯗꯨꯃꯛ ꯄꯨꯈꯤꯕꯅꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯜꯂꯤꯕꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯈꯣꯏꯅ ꯌꯥꯗꯕꯗꯒꯤ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯒꯦ ꯈꯥꯏꯅꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯉꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯔꯝꯗꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯀꯥ ꯍꯦꯟꯅꯕꯨ ꯍꯩꯇꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯕ ꯃꯤꯒꯤ ꯁꯣꯔ ꯁꯠꯄ ꯑꯁꯤꯅꯆꯤꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯃꯃꯨꯠ ꯇꯥꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯄꯣꯅꯥꯕ ꯃꯤꯁꯛ ꯑꯃꯥꯏꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯣꯅꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯊꯦꯡꯅꯖꯔꯒꯦ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯃꯍꯥꯛꯄꯨꯁꯨ ꯄꯣꯠꯂꯣꯏꯒꯦꯔꯦ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯁꯥꯎꯈꯤꯒꯅꯨ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤꯅꯦ ꯆꯤꯟꯄꯥꯟꯗ ꯀꯔꯤꯗ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯣꯛꯇꯕꯤꯗ ꯇꯨꯃꯤꯟꯅ ꯇꯧꯒꯗꯕꯅꯤꯀꯣ ꯌꯥ ꯂꯥꯎꯔꯕꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯅꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯀꯔꯤ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤꯕ ꯈꯔ ꯇꯝꯃꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯕ꯭ꯔꯥ ꯑꯣꯖꯥ
ꯑꯗꯨꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯂꯣꯏꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯌꯥꯒ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯊꯣꯛ ꯑꯃꯨꯛ ꯎꯝꯁꯤꯟ ꯇꯧꯗꯨꯅ ꯂꯦꯡꯕꯒꯨꯝꯕ ꯇꯧꯏꯅꯦ ꯃꯈꯥ ꯇꯧ ꯑꯗꯒꯤ ꯑꯣꯖꯥ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯠꯁꯥꯒꯗꯨ ꯑꯃꯨꯛ ꯀꯣꯟꯊꯣꯛ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯍꯤꯡꯂꯤꯕꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯍꯥꯛꯁꯤꯕꯨ ꯁꯤꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃꯅ ꯃꯁꯥꯗ ꯇꯨꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯑꯗꯣ ꯅꯣꯝꯕ ꯂꯦꯞꯄ ꯖꯥꯠ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯃꯩꯅ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯁꯥ ꯑꯗꯣ ꯂꯦꯡꯕꯒꯨꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯝꯕꯁꯤꯡ ꯑꯗꯨ ꯀꯤꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯅꯠꯇꯅ ꯂꯩꯍꯧꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯑꯗꯨꯕꯨ ꯅꯝꯗꯅꯗꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯅꯝꯗꯅꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯔꯕꯅꯤꯀꯣ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯊꯋꯥꯏ ꯁꯠꯂꯒ ꯍꯥꯠꯄ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯔꯦꯜꯕꯨ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯠꯂꯤꯕꯅꯤ ꯑꯣꯖꯥ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯈꯪꯂꯒ ꯀꯟꯕꯤꯗ꯭ꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯅꯈꯣꯏ ꯁꯥꯎꯒꯅꯨꯀꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯗꯣꯛꯇꯔꯒ ꯃꯔꯨꯞ ꯑꯣꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕꯣꯏ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯝꯇꯅ ꯈꯥꯝꯈꯤꯗꯤ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯃꯨꯠ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯉꯝꯗ꯭ꯔꯦ ꯀꯥꯕꯛ ꯈꯔ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯅꯈꯣꯏꯅ ꯊꯥꯖꯕ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯖꯔꯁꯅꯨ ꯈꯟꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯟ ꯀꯨꯟꯅꯗꯅ ꯅꯈꯣꯏꯒꯤ ꯑꯅꯥꯕꯗꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯣ ꯑꯩꯅ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯅ ꯑꯩꯉꯣꯟꯗ ꯋꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯧꯒꯦ ꯈꯜꯂꯤꯕꯁꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯑꯩꯗꯤ ꯀꯔꯤꯒꯤꯅꯤꯅ ꯏꯕꯨꯡꯉꯣꯕꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒ ꯍꯥꯏꯕꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤꯕ ꯈꯟꯅꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯂꯩꯗꯤ ꯂꯩꯈꯤ ꯃꯥꯜꯂꯦ ꯑꯗꯣ ꯀꯃꯥꯏꯅ ꯈꯟꯅꯈꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯌꯨꯗꯅ ꯑꯣꯖꯥ ꯃꯗꯨ ꯂꯧꯒꯤ ꯋꯥꯐꯝꯗꯅꯤꯗ ꯂꯧꯔꯤꯗꯨ ꯌꯥꯟꯁꯟꯗꯦꯅ ꯇꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈ꯭ꯔꯕꯖꯥꯠꯅꯤ ꯃꯥꯅ ꯄꯥꯏꯅꯔꯤꯕ ꯌꯣꯄꯥꯛꯁꯤꯡꯗꯨ ꯍꯦꯛꯇꯃꯛ ꯍꯥꯏꯒꯠꯅꯔꯒ ꯌꯥꯟꯊꯅꯔꯛꯄꯅꯤ ꯑꯩꯒꯤꯁꯨ ꯈꯨꯖꯦꯡꯗ ꯈꯦꯠꯇꯅ ꯁꯣꯛꯂꯤꯕꯁꯤꯅꯤ ꯑꯗꯒꯤ ꯑꯩꯅ ꯌꯥꯟꯊꯕꯗꯨꯁꯨ ꯃꯥꯒꯤ ꯐꯩꯒꯟꯗ ꯌꯥꯟꯁꯤꯟꯗꯅ ꯃꯥꯒꯤꯗꯨ ꯈꯨꯡꯒꯥꯎ ꯁꯦꯠꯄꯅꯤꯅ ꯌꯥꯝꯅꯗꯤ ꯁꯣꯛꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯁꯣꯛꯇꯅ ꯐꯣꯠꯅꯩ ꯍꯥꯏꯗꯅ ꯇꯧꯏ ꯃꯥꯅꯒ ꯇꯧꯔꯛꯂꯤꯖꯥꯠꯔꯣ ꯃꯥ ꯃꯁꯥꯃꯛꯅꯗꯤ ꯇꯧꯔꯛꯄ ꯃꯥꯟꯗꯦ ꯈꯨꯅꯦꯛ ꯇꯧꯔꯒ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯀꯥꯞꯂꯛꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯦꯡꯕꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨꯁꯨ ꯀꯜꯂꯝꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯤꯒꯦ ꯑꯣꯖꯥ ꯌꯦꯡꯕꯤꯗꯕ ꯌꯥꯗꯕꯅꯤ ꯃꯗꯣ ꯑꯗꯨꯒ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯒꯗꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯉꯍꯥꯟꯋꯥꯏꯗꯁꯨ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯈ꯭ꯔ ꯃꯥꯜꯂꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯑꯣꯖꯥꯕꯨ ꯀꯧꯕ ꯂꯥꯛꯆꯈꯤꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯗꯤ ꯂꯥꯏ ꯇꯤꯟ ꯑꯃꯥꯏꯕꯒꯤ ꯊꯕꯛꯁꯤ ꯀꯌా ꯊꯥꯖꯗꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯀꯟꯕꯤꯗꯕ ꯌꯥꯗꯕꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯑꯄꯥꯝꯕꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯆꯪꯂꯣꯏꯀꯣ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯣꯏꯔꯝꯂꯝꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯂꯥꯛꯂꯕ ꯍꯥꯏꯕꯗꯤ ꯑꯃꯝ ꯃꯊꯦꯡꯗ ꯑꯃꯨꯕ ꯃꯃꯤꯒꯨꯝꯕ ꯎꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯅꯁꯥꯗ ꯈꯤꯔꯨꯝ ꯂꯥꯎꯕ ꯀꯅꯥꯒꯨꯝꯕꯅ ꯅꯪꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯀꯧꯕꯅꯆꯤꯡꯕ ꯇꯧꯔꯛꯂꯕꯗꯤ ꯃꯗꯣ ꯃꯤꯅ ꯀꯞꯂꯛꯂꯕꯅꯤꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏ ꯇꯤꯜ ꯑꯃ ꯈꯣꯏꯔꯝꯂꯒ ꯅꯪꯕꯨ ꯉꯥꯛꯊꯣꯛꯄꯤꯔꯝꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯄꯣꯅꯥꯕꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯄꯤꯔꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯇꯤ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯄꯣꯅꯥꯕꯁꯨ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯅꯥꯕꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯣ ꯑꯗꯨꯒ ꯈꯣꯏꯔꯝꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯄꯣꯅꯥꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯒ ꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯥꯏꯕ ꯊꯦꯛꯀꯣꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯃꯁꯤꯒꯤ ꯄꯣꯅꯥꯕꯁꯤ ꯃꯁꯤꯒꯤ ꯑꯩꯅ ꯉꯔꯥꯡ ꯁꯣꯔ ꯁꯠꯈꯤꯕ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯨꯔꯤꯕꯖꯥꯠꯅꯣ ꯃꯥꯅꯒ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯅꯤꯗ ꯐꯔꯦ
magu wari watai ama sandaba yadi asumna khallaga thekodo amaiba ponaba ke manakta sangchilai ponabadi mayum yongna ba cycle ado asumak tamna tamna thauduna lakli matamadu thekona oja ponaba amukta ngaibikho adumna khamlakpa du ta ponaba su cycle ado thorum badigi sap lepi aduga oja theko kadon limbi rubano asida thaba makhak chalubani ado oja ponabadi ngarang mi leitaba yum masida kaidoba changbi rurba jano bai to wiruri bro nati yum masida karino ma tawwe haidana adu aingonda tainaba adugi sengdu ambani oja kari tainari bunune oja theko moigi anaba ma leitabatu aina sor salaga halibani haidana aingonda tainari bani ne adugi aisu aina natti haibatu moida hayori adu oja kana wirba jano ne do khangja oja theko leikai asta leiba amaiba amana di sodna waiga dori bani adu khangra mi phattaba haiba siri kaya bu kuina leiruga moda sodna khana laklaga dabani adu di oja theko ai du di ai muk chalai gene hoi yae oja masigi ponabana haidam libasi manungta wafam amadi leirise phai horen ahingdi magi manakta masi kyamu yamna haibagi haibatu amuktang changyeng tawdaba yadre horen ahingdi khara thadaba yadre asumna khallaga amaiba thekosu mahana chaliba thabaga to makatana dumak chakri wari asiki anisuba tangkak matang asida loisinjari handakti mai asi sang naidaba amadi yamna kuina mutpana maram moiraga wari singsi khara teli haibadi maigi waiba khudong chataba khara leibana haujiksu aikhoigi lekai oina mai laktri adubu hauji oina sem saba punamakti loisinba loirakle aduna karigumbada mai asina sangana laklabadi wari singsi sangaina amati sangna hapsaraki maina sangnai riba amati haujiki oina di khudong chadaba khara leibana maram moiraga wari singsi sangaina hapsaba ngamjadri aduga sangna hapsaba su ngamjadri maram aduna mayamna wari tenba amati wari sangnai dabagidamak warubidana ba hanna nuluk chali mayambu aroibada amuka hana khurumjari